Hello ma'am, ngasisu RR pajena yamna nungaraba movie ma puduna lakne. Movie asigi mamingna Abigail. Film asi 2024 da puthokkiba horror amadi thriller da based toba movie amani. Film asigi panbiaba rating khara pallabadi IMDb rating da 10 ge manungda 6.6, Rotten Tomatoes da 82%, aduga Google users singna 82% gi like piraba movie amani. Adudi ma'am matam mangandabida film asigi asengba wari rom doina mai onselasi. Film sigi hobo sinda nupi masa amana belly dance tawduna leibadu aikhoido halai mahaki dance adu loiraba matungda mahakna car amada kakhattuna phammaga leirami mahakna sumna tawriba si mahaki sauraba yum aduda hannabagi damakta tawribani hariba matam asida mioi taruk nasu nupi masa sibu yengsanduna lei haiba si aikhoina khangi aduga nupi masa sigi mamingna Abigail kawromi makhoi mioi taruk aduna Abigail gi gari adugi matungda inaraklaba matungda makhoi taruk aduna Abigail gi yum adugi manungda sanga ami aduga makhoi taruk aduna Abigail da injection ama kapsanduna wantha lami asengba makidi makhoi taruk ki pamliba mission haibabu Abigail hariba angang nupi masa si yum masidagi puthokhiba aduni iba matang asida Abigail gi baba adusu yum masida hala ami madudigi makhoi taruk aduna yamna haine singna Abigail adubu kidnap tawduna yum madudigi puthoga thora ami makhoi taruk aduna Abigail adubu kidnap tawwa loiraba matungda hauji aikhoida kidnapper sing asigi mastermind oiriba Lambert hariba nupa asi uhalai most play Bharat ki sport and gaming platform ama hongdoi haujik yawi ho amasung T20 World Cup ta 25 million phangbiu aduga aikhoina Yamaha R15 BH3 amasung iPhone 15 Pro Max free da phangbiu sport kedamakta 100% deposit phangbiu duga khudak tan haki deposit adu double tawiu nahakna app sing adu download tawba matamda bonus chani duga nahakna Facebook ta review share tawba matamda atopa bonus chani amaga su phangbiu adomgi marup amabu most play da refer tawbiu aduga nahakna rupees 1200 asi free da phangbiu ringumba nahakna aigi promo code INR 150 asi sizinaba tarabadi nahakna soidana maki atopa lupa 150 amaga su phangani Osplay gi play kudimak adom gi mobile phone adu sinaduna HD quality de yengbiu duga yamna line kaaba yaraba aviator game asibu adomna miss tawiganu masigi khudong chaba sing asibu lobi ho pi riba link asida hogjimak changbiduna register tawiro duga most play ga loinana adom gi lambi adubu chatminarasi hai riba asigi link adu aina comment section da pin tawduna thamjaramge Arigidamakta Lambert na Abigail asibu kidnap tawribano haibigi maramdi haki paisa pairaba mapa adudagi $50 million longna bigini mahakna paisa sing adu phanglaba matungda makhoi taruk kisu share thongadabo oirami masigi matungda makhoi taruk aduna Abigail gi makhong makhut adubu punsanduna thamami duga Abigail adubu nanthoroktanaba haiduna makhoi kharanasu senahanduna thamami asigi matungda Lambert na makhoi taruk atuda makhoi gi chanagadaba rules sing adu hairami rules sing adudi nakhoi gi oiba asengba ming sing adu amata kaunaba yaroi dugi mohota nakhoi khangna nabagi damakta nakhoi singna sajanaba ming amamam thonba tai wahai sing asi haiba loiraba matungda Lambert na makhoi taruk adudagi makhoi gi mobile phone sing adu loina loksalami Rigidamakta mahangna mobile phone sing adu loksalibano haibigi maramdi police singna makhoigi phone sing adu da track tawraga makhoibu thiraktana bagi damaktani mobile phone sing adu loksanba loiraba matungda Amberna room asidagi thoktingagi mamangda mahaki aroiba instruction adusu makhoi myanda hairami tuga Abigail gi mamit adu Pina punsalu haina hairami sigi matungda Abigail na leiriba room aduda joy natana atai kanamta su sangba yaroi haina so hairami igidamakta mahangna sumna hairibano haibigi maramdi Abigail na mahapu kidnap tawriba si mioi kiana kidnap tawribano haiba du khangdanabagi orami duga Lambert na makhoi taruk aduda Abigail asi kanagi masanupino haiba dusu takthomde makhoi taruki wakhanda khaliba haibabu Abigail hariba angang nupi masa asigi baba asi yamna paisa paiba misak amane haiba asini Amber na thokraba matungda makhoi taruk adu amaga wari sanara ami adudagi joina makhoi ga lakminariba mi sing adugi aphaba sing adu khantora ami makhoi sing asigi marakta joina police detective amachu koromi markse 100% chumami ga mahaki mamangda phamiba nupi asina hacker ama oirami bu mahakna mio myam gi account sing asi hack tokduna paisa kya de huran kiba mi amadi natte makhoi sing asi asumna wari sanaduna paisa myam ama phangangani haiduna harauduna leinerami sumna wari sanaba loiraba matungda joya duna Abigail bu phajanduna thamiba room maduda changa ami
duga mahakna Abigail gi mamita punsaliba phi adubu lokthokpirami joina asumna tauba sina maram orga sai Lambert na piramba rule singadu mahakna hanbo oina thugai boirami duga Abigail gi makhutta punjaliba joli adusu oina lokthokpirami aduga mangonda nangonda karisu khoina soaloi haina hairami sumna karigidamak joina tawribano haibagi maramdi Abigail asi angang macha ama oibagini aduga joina Abigail da asumna swairami aigisu nahagumbi isanupi malai duga Abigail na su joida asumna haira ami nangna nahaki nachanupi adubu yamna nuksina luna tawbiyu dubu ehaki babadi engonde yamna thina tawbi duga ehaki babadu yamna su sawgali aduga yamna su khudong tiningai gi misak amani hangna aibu matam punamakta sunung nuksibide dubu nakhoina ai pharubana maram oiraga ngasigi numida ngasidi akhoida phattaba thogdok khara thokadaba mali haina hairami phayesi taraba matungda joy adu masada kitangdi nungai tabida thokirami joina thoroktuna makhoige leminaba nupa amada mahangna sumna hairami Abigail gi baba si na sathiba khudong tiningai gi misak ama oiba male duga aikhoina mahakpu pharure adubu mahakse kanagi machano haiba dudi aikhoina khangde sumna joina haiba waising asi taraba matungda freng adusu Abigail gi room aduda changa ami duga freng na Abigail da mahaki mapagi maming adu hangami digi Abigail na freng da mahaki mapagi maming adu haira ami Abigail gi mapagi maming adu freng hek taruba matamda mahak yamna pakhat pama phawrami ino haibigi maramdi mahakna thajaramde oina phare iba Abigail hariba angang nupi macha asi na sathiba chawba gang leader amagi macha nupi ne haiba si dudagi frengna thoroktuna makhoi mayam aduda wari sing asi loina hairami asi taraba matungda makhoi mayam adusu loina pakhat pa phawrami frengna makhoi sing aduda mahakna thengnarakiba experience sing adu share tawrami police officer ahum kak leirami hairiba police officer ahum madu gangster asigi opposite ta thabak tobo misak ahumni khoi ahum maduna gangster sing adugi mathakta case kya tawbagi damak makhoi ahum maduda threaten tawroki digi makhoi sing adu safe oinabagi damakta makhoi sing adu khwaidigi safe oiba mafam amada laikhirami kayamung yamna safe oi haibabu akhoina leiriba hotel adugi akoibada security kayana pung kumari senaduna leiribani dubu gangster sing aduna police officer adu hatke haiba tarabadi makhoina hotel aduda changnabagi lambi ani khaktang dilei bi ani edudi amana thongnawdani aduga amana thongdani bu makhoina thongnawda changge haiba tarabasu karisu oithokte oinamak makhoina hotel adugi thong adu hangtoba matamdadi police officer ahum madu siduna leirami tumna makhoi sing aduda frengna wari sing asi hairami ri sing asi tarubadagi makhoi mayam adu akiba phawrami dudigi makhoi ge lakminaba driver adu yumachigi basement da karigumba thabak amagidamak chatkirami mahangna sumsang pamatamda walda photo ma thetuna leiramba dusu mahangna urami mahangna photo adu adum yengduna leiringai tanja asida mahakki matungdagi kanagumba ma changtuna mangoda attack tawrami dudigi mahaksu yamna kanna lawra ami sumna lawgi makhona si makhoi ge lakminakiba hacker nupi aduna tarami adudigi mahakna makhol adubu tariba maikai aduda changtuna room aduda check tawruba matamdadi aibar nupa adugi mangak samadu kanagumba mana chiktuna phuktatuna yamna tamthiba mawngda siduna leiramba du mahangna urami madudagi hacker nupi aduna amna akibagi masak mawngda chenthoroktuna makhoi mayam aduda wari sing adu tamami ramasina makhoi mayamna su khangami makhoi mayamda kanagumba mana attack tawri haiba si dudigi makhoi mayamgi maraktagi nupa amana ai paisa pamjadre ai mafam asidagi yamna lapna chatkiba adu pame haina haira ami maram masina frengna luchingduna makhoi mayam asibu yum masdegi thokinaba haiduna yamna kana honarami bu makhoina yum masdegi thokinaba haiduna thong adugi manakta lakpa matamdadi thong adu yamna advance oiba thong ama oiduna leirami haibadi yum adugi thong adu lock tawduna leirami ramasina makhoina yum adugi thong adu hangtokpa ngamlamde ga yum aduda leiriba thongnaw sing adusu yamna chawba yot amana loina khanjankhirami asina takninglibidi yum asida leiriba makhoi sing asi kanagumba mana phajanduna thamle haibani madudagi makhoi sing aduna khalami madudi yum asigi manungda mihat pama leire haina hangna makhoi mayam soidarmake halagani haina chu khalami maram asina makhoi mayam adu yum asigi manungda dudigi joina leina ba honarami nakta changduna mahangna sumna hangami nahangna karigumba aikhoida attack toriba sing asigi maramda khangba tarabadi hoida madugi maram sing adu loina haibiu haina hairami sida Abigail na joida asumna haira ami freng hariba misak adu aigi ipagi mini duga Abigail na mahangna masigi makha tabadi karisu haiba pamde haina haira ami na Abigail na haiba wayesi taba matamda joy adu yamna sauninga ami adudagi joy adu room asidagi thoroktuna frenggi manakta la ami mahangna frenggi manakta lakpa matamda mahaki akoiba aduda mahangna yamna chekchana yengjarami duga joyna sum thorokpa matamda ngasai sniper paiba negro nupa adusu mapam asida yamna tamthiba mongda siduna leirami si uba matamda joy adu yamna pakhalami madudagi mahangna nongmai ama paiduna frenggi manakta laktuna frengda nongmai aduna namami aduga joyna frengda nahangna tawriba si karino haina hairami sida frengna joyda gyan tanaba hairami
angang nupi macha Abigail aduna aikhoida loina sanaduna leire mahakna haibasing adu amata thajaganu dubu Frankna hariba wasing adudi Joyna amata thajaramde madudigi Joyna Abigail bu phajanduna leiriba room aduda changtuna Abigailgi makuta phajaliba sing adu mahakna loina laktokpirami Joygi wakhanda khaliba asina makhoige lakminaba mi sing asina sirakliba asi Frankna maram orga sirebane haina khanbagini Joyna Abigailgi makuta pulliba adu hek laktokhraba matungdagidi Abigail hariba angang nupi macha asi vampire ama ola ami si uba matamda makhoi myam adudi inganga ami aduga makhoi myam adu yamna su kirami dugi Frankna Abigailgi mamaya aduda nongmaina kapami adum oinamak Abigailgi masa aduda nongmaina palabasu karisu tawramde sumna Abigailgi tawriba mawsing asi makhoi myamna uba matamda makhoidi yamna kiba phawrami dugi makhoi myam adu Abigailna leiriba room adudagi chenthoroktuna makhoina room adubu thong lonjanduna thamami dugi makhoi myam aduna angakpa kaya amasu urami madudi Abigail khatang naktana Abigailgi mapa adusu vampire amani haiba si khangami sumna wari sing asi khanga aba matungda makhoi myam adu amuke hena kiba phawrami dugi makhoina yum asida lakhiba sing adusu Abigailna taholaga loina lakhibane haiba si khanga ami maram asina makhoi myam gi thawai asibu hinge haiba tarabadi khoi myamna Abigail asibu hatooga makhoina yum asigi mapanda thokhiba nattana atai upai mata leiramde na makhoina wari sing adu khanaba loiraba matungda makhoigi makhutta Abigail bu hatpa ngamba khulai amamam paiduna Abigail adubu thiba changa ami matang asida Joydi makhoi myamna tawriba sing adu yengduna leirami aibadi makhoi myamgi mateng amata mangna panglamde dudigi makhoi myam aduna hingba pamlabadi makhoina Abigail ga karigumba dil amata tongnataba haina khalami sigi matungda makhoi myam adu makhoigi khulai paiduna Abigail na leiriba room adubu tho hangtoknaba laami khoi myam aduna room adu tho hangtoktuna changpa matamdadi Abigail adu dance tokduna leirami dudigi Joy hoigi party myam aduna Abigail adu hanabagi damak chenselakpa matamdadi Abigail aduna onsanduna makhoi myam do oina yamna tamthiba mongde attack toro ami masina maram oraga makhoi myam adu Abigail gi room adudagi mapanda chenthora ami dudigi Joyna makhoi myam aduda asumna hairami Abigail asibu wanthanabagi damakta injection ama ikhoina kapsalasi ikhoina asumna tawba tarabadi Abigail adu wanthaduna leiragani angdasu ikhoina mangonda injection kapa matamda maksu wakhan tadabida wanthaduna laikhiba aduni digidi makhoi myam adusu Joyna hariba wasing adu loina yarami bu makhoina hojik Abigail bu pharaga injection kapsan ba haiba sidi araiba thabak amadi oramde sigi matungda makhoi myam aduna Abigail bu phanabagi damak thira ami adum oinamak Abigail na makhoi myam adu tana duna attack kaya ama tawra ami digi makhoi myam gi maraktagi nupa amana Abigail gi makhut adu phajalami tang asida Joyna nupa aduda injection adu piraba matungda Abigail gi hakchang aduda kapsalami masina maram orga Abigail adu anthakirami Abigail na wanthadringa gi mamangda Joy hoiga lakminaba nupi amagi mukutta mahakna chikkirami dudigi makhoi myam adusu pakhatnarami maramdi Abigail na nupi aduda chikkibana maram orga nupi adusu vampire soidana maki olagani haina khalami dana Abigail adu injection adu kapsan khibana maram orga mahak wanthakirami ga makhoi myamna yamna chawba jot ki polang amada Abigail adu bu phajanduna thamami duga Joyna Abigail da nahakna kari pami haina ngami masdeisda Abigail na asumna haira ami dudi makhoina film asigi ahuba chinda Abigail asibu kidnap tawduna porakhiba asi asengba makhidi Abigail asi makhoi myamna kidnap tawduna porakhiba natte Abigail gi plan gi matung inna makhoi myam asibu Abigail na oina yum asida poraktuna kidnap tawboirami bedi pumna maksing asi Abigail na tawwa plan ngatane haibani khoi myam gi kidnapper singa dugi mastermind oriba Lambert hariba nupa adasu atai kanamta oiramde Abigail gi makhada thabak tawduna leiba misak ama oirami makhoi myamna yengba matamda Abigail asidi angang macha ama maliba si asengma makidi angang macha ama oiramde hakse sahi chama hena pusiraklaba vampire ama oirami adudagi Abigail na makhoi myam aduda asumna haira ami khoi myamna mafam asida laibagi maram asi aigi ipana upai ma tawruga mafam asida puhla ibani uga Abigail na makhoi myam aduda asumna haira ami nakhoi myamgi marak aside yauriba hacker nupi asina aigi ipagi account adubu hack tawki uga mahakna lupa million kya akhoi ipagi account dagi huranki Frankna aigi ipabu wahang pahung kaya tawki duga Joy nahaksu military doctor ama oiribani nahakna drug sizinaduna aigi ipagi mathakta aranba operation ama tawki maduna aigi ipadu yamna soonki aising si taraba matungda Joy amadi makhoi myam aduna loina gyan tar ami khoi myamna tawkiba thabak singa dugi maramna makhoi singa chubu mafam asida phaduna porakpane haiba asi dudagi Joyna Abigail da asumna hairami nahakti nahaki babana sungnung nuksidabani duga nahaki babana nahakbu sungyengbu yengbidabani masi hairaba matungda makhoi myam adu mafam asidagi thokhinaba haiduna sem sanarami duga makhoi marigi manungdagi khoi ahum mamana yum asigi mapanda thokhinabagi lambi adu thiba hora ami aduga Frankbuna Abigail adu bo phajanduna thamiba adu chenahanduna thamami atang asida Abigail na
Frankda deal lama tawra'ami dudi Abigailna asumna haira'ami nahakna karigumba aibu jail asigi manungdagi thadokpiba tarabadi aina nahakpuchu yum asigi mapanda hingna soidanamaki thadokpigani aduga makhoi myam asibuti aina soidanamaki chathokani madudagi Frankna Abigailda yum asigi mapanda thokhinabagi lambi adu Abigailda hangami Abigailna amuk asumna haira'ami yum asida library ama leibani library asida mayang manadaba lairik ama leibani hairiba lairik adugi matengna yum asigi lonsanduna leiriba thong thonausing asi loina deactivate tawba yaduna hangtorakani haina hairami ayesi taraba matungda Frankna makhoi ani na tawnakhiba deal adusu yanarami sina maram oibana Abigail bu phajanduna leiriba lok adu Frankna hangtoami masigi matungda Frankna makhoigi friend sing aduda makhoina matau karamna yum masigi mapanda thokani haibadugi lambi adu take haiduna halami adubu sauduna leiriba Abigail aduna mahakbu phajanduna leiriba thong adu yamna kanna ilakpadagi Frank adu wanthaduna makhada taaduna leirami aduga Abigailna Frank adubu hatke haiduna chongchalaga tawrami ariba tanja chimaktada joisu makhoi anigi manakta matam chana laktuna loina yum masigi ka amagi thongna amabu karigumba posak amana thomduna thugairami na aduna kaiba aduna maram oraga madudigi mangan khara changa ami mangan aduna Abigail gi makhutta jaiba matamdadi Abigail gi makhut adu bom ama pokaibagumna tatkhirami masi uba matamda Abigail adusu pakhatpadagi mahak yum madugi amamba jaga amada changkhirami Abigailna ka adugi amamba jaga amada changkhraba matungdagidi mahaki tattuna leiriba makhut adu mathanda pharaami sumna yum madugi ka aduda numit manga changakpaduna maram oraga Abigail amadi Joy hogi party aduga tongan mafam amada leina khirami uga makhoi myam aduna yum masigi manungda Abigail ga sumna mato karamna matam kyam kuina mayokna duna leigaduino haina khanduna leirami dudigi makhoi myamna yum masigi mapanda thokhinabagi lambi adu thiba horaami umna makhoina yum adugi mapanda thokhinaba lambi adu thirakpa horakpa matam madudadi Abigail na ngasai chikhiba nupi adu mahangna asomdagi nakan amaromdagi control tawraami uga Abigail gi power adugi matung ina nupi adusu vampire ama olaami duga Abigailna makhoi myam adubo hatu o haituna order tawkhirami digi nupi aduna Joy hogi party aduda attack tawnabagi damakta chensalakpa matamdadi loina makhutta mingjen ama paiduna masigi manungda changa iba mangana du mingjen aduda pholaga selak iba zombie olaba misak aduda light aduna caption matamdadi nupi adu bom amagi type ta pokhaiduna mafam asida sirami tikti Joy hogi lakminaba mi sing adu ayamba loina sikhirami Joy amadi Frank makhoi ani khak ngaihaurami sigi matungda Frank adu library adu tamna laami aduga Abigailna hairiba larik adugi matengna yum adugi ka gi thongsing adu hangtoknaba tawrami bu mahangna sum lakpa matamda control room aduda Lambert adu phamduna lerami tamangan ba tawduna engna Lambert adugi makokta nongmaina kapami adum oinamak Lambert adusu maina panba tarabasu mahaki aksang adu mathanda phagal ami masina takningbadi Lambert hariba misak asichu vampire amane haibani uga Lambert hariba misak asichu ngasi digina chahi ani gi mamangdagi Abigail gi makhada thabak tawduna lerakpa misak amachu oirami uga mahakna yum masida mioi kyabu phaduna pora aga Abigail gi damakta machinjak pijaba ama oirami uga kanana matau karamna Abigail gi mapa asibu soanduna thamibano tigi matungdagidi Abigailna mahaki mention asigi manungda mioi kya proktuna duga mahakna emotional play kya tawduna mafam asida lakpa mioi kya bu mahakna hato ibani dubo hojikti Lambert hariba nupa asisu ngasi degina chahi anigi mamangdagi Abigail gi makhada thabak tawduna lakpa du mahakchu wara ami di mahakchu Abigail gi makhada thabak tawba du pamla amde ramasina Lambert na Frank do ina support tawba du pamami adudigi Lambert na Frank gi damakta upay ama natraga upay ama tawruga maonda support tawba pamlami angna hanbada Frank asibu hatu oba matungda Frank asibu vampire ama olanba du pamlami digi matungdagidi Frank amadi Lambert makhoi ani punduna Abigail adubu hatu asi haina khalami adubu makhoina su khangami madudi Abigail gi baba asi yamna chawa gangster amane haiba asi dudigidi Frank adusu Lambert na haiba du yarami asigi matungda Lambert na Frank gi mangsama du da chi ami aduga mahaki makhutagi I kharachu engda pitha ami masina maram orga Frank adu vampire ama ola ami gi matungda Frank na Lambert gi matungda sangaktuna Bartki thabak aduda kinna thilaba matungda mahaki heart adubu lokthoktunam mahakna halami Bartki thamoi adugi matung inna Frank na Abigail gi mapa gi lanthum madu mahakna loina lawba pamlami tikti Frank du vampire ama olakpana maram orga mahaki mapangan adu adugi matik kalle haina mahakna khanjarami duga Frank gi hakchangda soomba singa duchu masa mathanta loina phagala ami masigi matungda Frank amadi Abigail makhoi ani yamna kanba mongda fight toromi hoi ani gi fight asida Frank na Abigail adubu amna tamthiba mongda phurami maramdi hojikti Frank amadi Abigail makhoi ani gi marakta Frank na yamna mapangan kanba amadi chawwasu henbagini
nakan amaromdana aikoida joy adu mu ulai che ahanbadadi yum masigi manungdagi thokpa ngamdana mahakse siragani amadi ngaroi haina khanjaramba misak amani ga mahakna mafam asidagi khara chathoktuna mahaki machanupi aduda call torami u hairiba matam asida frengna oigi nakandagi laktuna joy adubu yamna tamthina phuraba matungda awangba mafam adudagi makhada thadara ami asumna makhada tarakpa matam aduda Abigail aduna matam chana senselakuna joy adubu okpirami aduga Abigail na joy asibu vampire ma olanba du pamlami na harabada Lambert na freng adubu vampire olalaba matungda akhoi ani manaraga Abigail adubu hatokse haikiba adugumna Abigail na su joy adubu vampire olalaba matungda makhoi ani changtuna freng adubu hatnabagidamakta tawribani tamasida freng adusu joy gi manakta laktuna joy da mahakna asumna hairami Abigail asibu nahakna yamna thuna hatu haina hairami adum oinamak joyigi manakta tariba machin tumlaba posak adu paikhatlaga frengdo oina onsanduna thinjalami asumna tawba sina maram orga freng aduso mafam asida sirami haujikti yum masigi manungda Abigail amadi joyi makhoi ani khak hingduna lehorami hairiba matam asida Abigail na joyi da karisu tawiramde karigino haibigi maramdi mamangi matam kayada joyina Abigail asibu yamna luna tawirakpagi orami aduga joyina frengbo hatoktuna Abigail asibu kanbibagi su orami adudagi Abigail na joy da nahak hujik free oirabani haina hairami duga nahak mafam asidagi chatkhiba yare haina su hairami masigi matungda joy adu mafam asidagi chenthora ami hairiba tanja asida Abigail gi mapa adu yum asida la ami aduga Abigail gi baba aduna joy asibu mafam asida hatoktuna chathoke toromi matam asida Abigail na mahak ki mapa aduda nupi aduda karisu tawiganu haina hairami aduga mahak pu chathokpiganu haina su hairami maramdi mahakna aigi thawai kanbiribani haina su hairami asigi matungda Joel adusu yum adugi mapanda yamna kana chenthora ami aduga mahakna car aduda phamduna mahak sor sangna honduna chaning leitana phamduna leirami achumna joyigi thawai adusu vampire sing adugi makhuttagi kanjaba ngamhaurami matang asida Abigail hariba movie asisu loisankhirami karigumba ngasigi aigi explanation asida soikiba lankhiba yarobasu mayamna ngakpiu ngasigidi matang aswaida kainarasi